Directorate of Printing and Stationery State asigi ihan hanba Paperless Office oiba ngamkre digital gi mateng lautuna office asida yariba makai che changhandanaba angamba thakta honagani haina Directorate asigi director ngangbam Rovinna thamlakli Directorate asigi ya school police lenda laiva office ta pangthokpa paugi mifam amada director asina makha taraduna Paperless office haiba asi che amata lairoi haiba nate print tawfam oibana office asida che aduma mathautai adum oinama yariba makai che changdanaba honawani haiki mahakna makha taraduna matam amada lainga ki gadget namnaba tharakpa matamda che da tharaklami adubu haujikti lainga ki oiba e-office lakpadagi e-office portal asida tharakle miyamna su che tharakpa matamda office asigi email natraga whatsapp ki kuthangda thabiraknaba khangalakli Sahi asigi me tang taretagi laurakliba khongthang asi mapung fanaba Directorate of Information Technology ge mateng lautuna office asigi staff singda mapung fana training pi khri haiba wafam director asina thamladuna lainga ki anoba khongthang ama oiriba e-office portal asida lakpa hobadagi gadget singsu digitize tawduna portal asida matam chana upload tawrakli miyamna gadget sing asi Yengning labasu Directorate asigi website govpress.nic.in dagi uva fanglagani haiki Directorate asina laurakliba khongthang asima yamna afaba khongthang oibana atopa department singnasu khongthang asi tung ilakani haibagi thazaba thamli hainasu Directorate asigi assistant director Robertna phongdorakli save to department akoi printing tawdrabani na hoji cartridge ki maman nama save tawre che gi maman ama hana di gadget ama number ba se yamdrab da gadget copy se yankhai ama chama name adu yankhai ama chama magi paisa se ko save tawre muk su save tawre si kana ba atopa mana paisa gi dang natana mayamna akoi gi environment friendly oi si haidi save tree plant tree haida hainari ba mayam se sisu support to aduna printing and stationery department gadget adum almost everyday number sumba department na se save to ti kyam save to gani paperless office oi ba se yam namak darka ta ba every office na develop to na bo every institution na develop to na bo hona ga do ba thabak ni aduna ngami gi paperless hoina ba se koi hona ga do ni haiba sai thaja ba